ꯂꯩꯁꯥꯕꯤꯅꯦ ꯍꯥꯏꯗꯣ ꯂꯩꯁꯥꯕꯤꯔ ꯃꯧꯔꯥ ꯈꯪꯉꯕ ꯈꯪꯉꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯔꯗꯤ ꯅꯪꯒꯤꯔꯣ ꯑꯩꯒꯤꯔꯣ ꯍꯥꯏ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯔꯣꯖꯤ ꯈꯨꯝꯗ꯭ꯔꯥ ꯍꯥꯏꯅ ꯂꯩꯕ ꯆꯦꯅꯦꯜ ꯌꯨꯇ꯭ꯌꯨꯕꯔꯗꯣ ꯑꯗꯨꯗ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯇꯧꯔꯒꯦꯀꯣ ꯑꯗꯨꯑꯣꯏꯗꯤ ꯐꯣꯟ ꯀꯃꯥꯏꯅ ꯔꯤꯑꯦꯛ ꯇꯧꯔꯛꯇꯣꯏꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯑꯍꯥꯟꯕ ꯇꯧꯗꯣꯏꯅꯤ ꯂꯣ ꯀꯥꯏ ꯂꯣ ꯍꯥꯏꯌꯣ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗꯤ ꯃꯥ ꯂꯣꯏ ꯈꯪꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ ꯐꯣꯟꯗꯩ ꯐꯣꯟ ꯇꯧꯒꯦ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯃꯥꯏ ꯔꯤꯑꯦꯛꯁꯟꯗꯣ ꯀꯃꯥꯏꯅ ꯇꯧꯕ ꯀꯩꯗꯧꯕ ꯌꯦꯡꯉꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯦꯕ ꯅꯪꯅ ꯚꯤꯗꯤꯑꯣꯗꯣ ꯂꯣꯏꯅ ꯌꯦꯡꯉꯦ ꯑꯗꯨꯒ ꯈꯪꯗꯦ ꯃꯥ ꯑꯗꯨꯝ ꯍꯥꯏꯖꯟꯗꯣꯏꯅꯦꯕ ꯁꯥꯎꯍꯟꯗꯣꯏꯅꯤꯅꯀꯣ ꯑꯗꯨꯝ ꯍꯥꯏꯒꯦ ꯇꯧꯅꯤ ꯅꯪꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯨꯗꯤꯡꯒꯤ ꯀ꯭ꯋꯥ ꯆꯥꯏꯗꯣ ꯀꯩꯒꯤꯅꯣ ꯌꯥꯝ ꯌꯦꯡꯕꯗ ꯍꯩꯅꯗꯦ ꯈꯣꯠꯅꯗꯦ ꯑꯗꯣ ꯄ꯭ꯔꯦꯡ ꯀꯣꯜ ꯑꯃꯈꯛ ꯇꯧꯗ꯭ꯔꯅꯦ ꯃꯣꯏ ꯅꯝꯃꯗ ꯑꯗꯨꯗꯩ ꯍꯥꯏꯗꯣꯏꯅꯦ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯩꯅꯣ ꯄꯨꯡꯍꯥꯏ ꯍꯩꯖꯟꯒꯦꯕ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯃꯥꯒꯤ ꯔꯤꯑꯦꯛꯇꯣ ꯑꯩꯒꯤ ꯐꯣꯟꯗꯩ ꯇꯧꯗꯣꯏ ꯅꯠꯇꯦ ꯏꯅꯝꯃꯩ ꯅꯝꯕꯔꯗꯩ ꯇꯧꯗꯣꯏꯅꯦꯕ ꯑꯩ ꯅꯝꯕꯔꯗꯤ ꯃꯥ ꯂꯣꯏ ꯈꯪꯕꯅꯤ ꯍꯦꯜꯂꯣ ꯀꯅꯥꯅꯣ ꯔꯣꯖꯤꯔꯣ ꯃꯅꯤꯅꯦ ꯑꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯇꯧꯔꯛꯏꯅꯤꯅꯦ ꯍꯥꯏꯕꯅꯦ ꯅꯪ ꯁꯪꯕ꯭ꯔꯣ ꯍꯧꯖꯤꯛ ꯁꯪꯉꯤꯅꯦ ꯀꯅꯥꯅꯣꯅꯦ ꯑꯣ ꯅꯪꯒꯤ ꯆꯦꯅꯦꯜꯗꯣ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯦꯕꯀꯣ ꯑꯗꯣ ꯅꯪꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯀ꯭ꯋꯥ ꯑꯗꯨꯝ ꯆꯥꯔ ꯅꯝꯃꯤꯗꯣ ꯀꯩꯒꯤꯅꯣ ꯌꯥꯝ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨ ꯍꯥꯏꯒꯦꯅ ꯇꯧꯔꯛꯏꯕ ꯀꯅꯥꯅꯣ ꯅꯪ ꯍꯥ ꯀꯅꯥꯅꯣ ꯅꯪ ꯑꯩ ꯀꯅꯥꯅꯣꯗꯣ ꯀꯣꯟꯅ ꯍꯥꯏꯒꯦꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯍꯥꯟꯅ ꯇꯥꯎꯅꯦ ꯍꯥꯏꯔꯛꯎꯅꯦ ꯑꯗꯨꯗ ꯑꯩꯁꯦ ꯑꯗꯨꯝ ꯆꯝꯅ ꯍꯥꯏꯔꯛꯏꯅꯦꯕꯀꯣ ꯅꯪ ꯆꯦꯅꯦꯜꯗꯣ ꯑꯩ ꯂꯣꯏ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯌꯦꯡꯉꯦꯕ ꯍꯣꯏꯅꯦ ꯍꯣꯏꯕ ꯂꯥꯏꯚ ꯊꯥꯔꯁꯨ ꯀ꯭ꯋꯥ ꯑꯗꯨꯝ ꯆꯥꯏ ꯚꯤꯗꯤꯑꯣ ꯅꯝꯃꯁꯨ ꯀ꯭ꯋꯥ ꯑꯗꯨꯝ ꯆꯥꯏ ꯀ꯭ꯋꯥꯕꯨ ꯃꯤ ꯆꯥꯟꯅꯗꯕ ꯄꯣꯠꯂꯅꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯍꯩꯅꯗꯕ ꯑꯃꯈꯛ ꯑꯣꯏꯕ ꯀ꯭ꯋꯥ ꯆꯥꯕ ꯀꯩꯗꯧꯔꯒꯦꯗꯤ ꯑꯗꯒꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯇꯧꯗ꯭ꯔꯅꯦ ꯅꯣꯏꯒꯤ ꯅꯝꯃꯣ ꯍꯥꯏꯅꯔ ꯀꯩꯅꯣ ꯄ꯭ꯔꯦꯡ ꯑꯃ ꯇꯧꯗ꯭ꯔꯥ ꯑꯗꯨꯁꯨ ꯀꯩꯅꯣ ꯑꯗꯨ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯅꯕꯨ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯕ꯭ꯔꯣ ꯇꯧꯔꯦ ꯀꯩꯗꯧꯗꯣꯔꯤ ꯑꯩꯁꯨ ꯑꯗꯨꯝ ꯑꯍꯥꯟꯕꯅꯤꯅ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯄꯣꯟꯇꯦ ꯀꯥꯏꯗꯒꯤꯅꯣ ꯅꯪ ꯑꯩꯕꯨꯗꯤ ꯁꯤꯜꯆꯔꯗꯒꯤꯅꯤꯅꯦ ꯁꯤꯜꯆꯔ ꯀꯥꯏꯗꯩ ꯔꯣꯡꯄꯨꯔꯗꯒꯤ ꯀꯩ ꯍꯥꯏ ꯂꯩꯒꯦ ꯒ꯭ꯔꯨꯞꯇ ꯍꯦꯛꯇ ꯄꯥꯏꯗꯦ ꯑꯩꯗꯤ ꯑꯩ ꯅꯝꯕꯔ ꯀꯥꯏꯗꯩ ꯐꯪꯉꯤꯕ ꯍꯥ ꯅꯪ ꯌꯨꯇꯨꯕꯔ ꯅꯠꯇ꯭ꯔꯣ ꯃꯅꯤꯅꯦ ꯑꯩ ꯅꯝꯕꯔ ꯀꯥꯏꯗ ꯐꯪꯉꯤ ꯅꯪ ꯌꯨꯇꯨꯕꯇꯗꯤ ꯍꯥꯞꯇꯦꯅ ꯍꯣꯏꯑꯕ ꯑꯗꯨ ꯅꯝꯕꯔꯗꯣ ꯊꯤꯔꯒ ꯇꯧꯔꯛꯏꯅꯦꯕ ꯀꯅꯥꯗꯩꯅꯣꯕ ꯑꯗꯨ ꯃꯤꯗꯣ ꯅꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯩ ꯂꯧꯔꯛꯏꯅꯤꯅꯦ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯅꯪꯒꯤ ꯕꯤꯖꯌꯥ ꯀꯧꯋꯦ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯅꯉꯣꯟꯗ ꯇꯥꯛꯄꯒꯤ ꯀꯩꯀꯥ ꯑꯗꯨꯒꯤ ꯇꯧꯔꯛꯄꯗꯤ ꯅꯠꯇꯦꯀꯣ ꯍꯣꯏ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ ꯀ꯭ꯋꯥ ꯆꯥꯅꯣ ꯍꯥꯏꯔꯣ ꯍꯣꯏꯅꯦ ꯀ꯭ꯋꯥꯗꯣ ꯆꯥꯔ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯌꯦꯡꯕꯗ ꯌꯥꯝ ꯍꯩꯅꯗꯕ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯨꯁꯨ ꯍꯣꯏ ꯐꯔꯦ ꯆꯥꯔꯔꯣꯏ ꯑꯗꯨꯗꯤ ꯍꯩꯅꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯔꯤ ꯂꯥꯏꯚ ꯊꯥꯔꯁꯨ ꯑꯗꯨꯝ ꯀ꯭ꯋꯥꯗ ꯆꯄꯔ ꯑꯗꯨꯝ ꯁꯥꯏꯔ ꯑꯗꯨꯝ ꯊꯥꯒꯠ ꯍꯣꯏꯕ ꯆꯥꯔꯔꯣꯏꯅ ꯌꯦꯡꯅꯤꯡꯗ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯂꯥꯏꯚ ꯀ꯭ꯋꯥꯗꯣ ꯆꯥꯔꯨꯗ꯭ꯔꯦꯕ ꯃꯤ ꯈꯔꯅ ꯍꯥꯏꯕ ꯆꯥꯎ ꯍꯥꯏ ꯀ꯭ꯋꯥꯕꯨ ꯃꯤ ꯆꯥꯟꯅꯗꯕ ꯄꯣꯠꯂ ꯍꯥꯏꯔ ꯑꯗꯨꯅ ꯑꯃꯨꯛ ꯆꯥꯔꯕ ꯀ꯭ꯋꯥ ꯆꯥꯎꯁꯨ ꯍꯥꯏꯔꯛꯏꯕ ꯃꯤꯅ ꯍꯣꯏꯅꯦ ꯀ꯭ꯋꯥ ꯆꯥꯎ ꯍꯥꯏꯔꯛꯏꯅꯤꯅꯦ ꯆꯥꯛꯀ ꯊꯣꯡꯉꯕꯣ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯂꯩꯁꯥꯕꯤꯔꯣ ꯃꯧꯔꯣ ꯂꯩꯁꯥꯕꯤꯅꯦ ꯍꯣꯏ ꯐꯔꯦ ꯑꯁꯣꯏꯕ ꯇꯥꯛꯄꯤꯔꯔꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯐꯔꯦ ꯃꯊꯪꯗꯩꯗꯤ ꯆꯥꯔꯛꯑꯅꯨꯀꯣ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯦꯕꯀꯣ ꯑꯗꯨꯒ ꯀ꯭ꯋꯥꯗꯣ ꯆꯥꯏꯔ ꯆꯥꯕ ꯊꯥꯡꯒꯠꯂꯛꯄꯗꯣ ꯊꯥꯡꯒꯠꯂꯛꯑꯅꯣꯕ
ꯍꯣꯏ 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 ꯊꯥꯡꯒꯠꯂꯣ ꯊꯥꯡꯒꯠꯂꯣ ꯑꯁꯤ ꯅꯝꯕꯔꯒꯤ ꯋꯥꯆꯞ ꯄꯥꯏꯕ꯭ꯔꯣ ꯅꯪ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯊꯝꯃꯣ ꯊꯝꯃꯣ ꯊꯥꯡꯒꯠꯂꯣ ꯊꯥꯡꯒꯠꯂꯣ ꯁꯤꯗ ꯈꯪꯉꯤ ꯄ꯭ꯔꯦꯡ ꯇꯧꯔꯛꯏꯅꯦ ꯃꯥ ꯈꯪꯉꯦ ꯑꯩ ꯃꯥ ꯈꯪꯉꯝꯒꯅꯦꯕ ꯑꯗꯨꯝ ꯄ꯭ꯔꯦꯡ ꯀꯣꯜ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯝ ꯇꯧꯅꯔꯦꯅꯀꯣ ꯑꯗꯨꯅ ꯃꯥ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯔꯛꯏꯅꯦ ꯈꯪꯉꯝꯒꯅꯦꯕ ꯑꯗꯨꯅ ꯃꯥ ꯀꯔꯤꯝ ꯔꯤꯌꯦꯛ ꯇꯧꯔꯛꯇꯦ ꯁꯥꯎꯍꯟꯒꯦ ꯇꯧꯕ ꯀꯃꯥꯏꯅ ꯁꯥꯎꯗꯕꯅꯦ ꯀꯩꯅꯣ ꯍꯥꯏꯗꯣꯏꯁꯦ ꯁꯛꯁꯦꯁ ꯑꯣꯏꯔꯤꯔꯥ ꯑꯣꯏꯗ꯭ꯔꯤꯔꯥ ꯈꯪꯗ꯭ꯔꯦ ꯑꯩ ꯏꯆꯥꯅꯨꯄꯤꯅ ꯃꯃꯥꯅ ꯑꯁꯦꯡ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯥ ꯑꯩ ꯕꯪꯒꯥꯇꯤꯂꯥꯗꯩꯅꯤ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯥ ꯍꯥꯏ ꯃꯥ ꯃꯃꯥꯅ ꯇꯧꯔꯤꯗꯣ ꯄ꯭ꯔꯦꯡ ꯇꯧꯏꯕ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨꯝ ꯍꯥꯏꯈꯤꯒꯦꯗ ꯃꯥ ꯉꯥꯏꯍꯥꯛ ꯂꯩ ꯍꯥꯏꯈꯤꯒꯦ ꯄ꯭ꯔꯦꯡ ꯇꯧꯔꯛꯏꯅꯦ ꯃꯥ ꯈꯪꯉꯝꯒꯅꯤ ꯃꯥ ꯄ꯭ꯔꯦꯡ ꯇꯧꯔꯛꯏꯅꯦꯅ ꯍꯨꯃꯥꯡꯒ ꯀꯥꯈꯠꯂꯛꯏꯉꯣ ꯏꯁꯥꯁꯦ ꯏꯪꯊꯝꯊꯥꯗ ꯍꯨꯃꯥꯡ ꯀꯥꯏ ꯍꯥꯏꯁꯤꯅꯤ ꯃꯥ ꯈꯪꯉꯤꯗ ꯃꯥ ꯌꯨꯇ꯭ꯌꯨꯕꯔꯅꯦꯅ ꯈꯪꯉꯦꯕ ꯑꯗꯨꯅ ꯃꯥ ꯀꯩꯁꯨꯝ ꯔꯤꯌꯦꯛ ꯂꯥꯛꯇꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯝ ꯄ꯭ꯔꯦꯡ ꯇꯧꯅꯔꯦ ꯃꯥ ꯃꯁꯥꯁꯨ ꯇꯧꯋꯤꯗꯨꯗꯤ ꯑꯗꯨꯅ ꯑꯩꯅ ꯁꯥꯎꯍꯟꯒꯦꯅ ꯇꯧꯕꯅꯦꯕꯀꯣ ꯁꯥꯏꯔ ꯆꯄꯔ ꯀꯥꯏꯅ ꯇꯧꯕꯅꯤꯅ ꯃꯥ ꯁꯥꯎꯔꯛꯇꯦ ꯑꯝꯇ ꯀꯩ ꯍꯥꯏꯁꯤꯒꯦ ꯈꯟꯕ ꯀꯩꯗꯤ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯦ ꯑꯩꯁꯨ ꯑꯍꯥꯟꯕ ꯇꯧꯕꯅꯤ ꯁꯛꯁꯦꯁ ꯑꯣꯏꯔ ꯑꯣꯏꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯃꯨꯛ ꯇꯧꯔ ꯍꯥꯏꯈ꯭ꯔꯒꯦ ꯅꯪꯗꯤ ꯁꯥꯎꯁꯨ ꯁꯥꯎꯗꯦ ꯑꯝꯇ ꯄ꯭ꯔꯦꯡ ꯇꯧꯔꯛꯏꯅꯤ ꯈꯣꯠꯂꯛꯏꯅꯤ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦꯀꯣ ꯑꯃꯨꯛ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯐꯣꯟꯗꯣ ꯇꯧꯔꯒ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯄ꯭ꯔꯦꯡ ꯀꯣꯜꯅꯦ ꯍꯥꯏꯅ ꯃꯥ ꯁꯥꯎꯕꯨꯗꯤ ꯁꯥꯎꯔꯛꯇ꯭ꯔꯦꯕ ꯁꯛꯁꯦꯁꯇꯤ ꯑꯣꯏꯔ ꯑꯣꯏꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯕꯦꯠ ꯀꯃꯦꯟꯒ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯂꯩꯔꯝꯒꯅꯤꯅꯀꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯃꯉꯣꯟꯗ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯔꯛꯏꯅꯦꯅ ꯑꯩꯅꯦ ꯍꯥꯏꯕꯗꯣ ꯃꯥ ꯍꯥꯏꯔꯛꯀꯅꯤ ꯍꯥꯟꯅꯗꯩ ꯈꯪꯉꯤ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ ꯃꯥ ꯈꯔ ꯈꯔꯗꯤ ꯈꯪꯉꯝꯒꯅꯦꯕ ꯑꯩꯅꯦꯅ ꯑꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯋꯥꯟ ꯇꯨꯁꯦ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤ ꯅꯝꯕꯔꯗꯤ ꯃꯊꯛꯇ ꯃꯈꯥꯗ ꯂꯩꯔꯝꯒꯅꯤ ꯁꯤꯝ ꯇꯨꯔ ꯋꯥꯟꯂꯣ ꯁꯤꯝ ꯋꯥꯟ Someone else. You Waiting can में wait or call again later. वेटिंग ले आपने जिस व्यक्ति को कॉल किया है वह अभी दूसरी कॉल पे नंबर 2 चुम्मा वेटिंग लेरम्मे अमुक ममा हौजिक माय नुपादो फोन तौरैरा कैनो The person you have called is speaking to. ꯍꯜꯂꯣ ꯑꯃꯨꯛ ꯇꯧꯔꯒꯦ ꯃꯥ ꯁꯥꯎꯗꯦꯕ ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯝ ꯊꯤꯅ ꯆꯩꯍꯧꯗ꯭ꯔꯦꯅꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯈ꯭ꯋꯥꯏꯗꯣ ꯀꯠꯊꯠꯂꯨ ꯀꯥꯏꯅ ꯑꯗꯨꯝ ꯁꯤꯙꯕꯤ ꯃꯑꯣꯡꯗ ꯁꯤꯙꯔꯝꯃꯗꯤ ꯃꯥ ꯊꯥꯖꯒꯗꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯁꯤꯙꯍꯧꯗ꯭ꯔꯕꯅꯤꯅ ꯃꯥ ꯑꯗꯨꯅ ꯑꯗꯨꯝ ꯀꯩꯝ ꯃꯥ ꯁꯥꯎꯔꯛꯇꯦꯕ ꯔꯤꯌꯦꯛꯇꯣ ꯇꯧꯈ꯭ꯔꯒꯦꯀꯣ ꯔꯣꯖꯤꯗ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯄ꯭ꯔꯦꯡ ꯀꯣꯜꯅꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯝꯕ꯭ꯔꯣ ꯀꯅꯥꯅꯣ ꯍꯦꯜꯂꯣ ꯔꯣꯖꯤ ꯑꯧ ꯃꯈꯣꯟ ꯈꯪꯗ꯭ꯔꯣ ꯅꯪ ꯑꯩꯒꯤ ꯈꯪꯗꯦꯍꯦ ꯍꯧꯖꯤꯛꯁꯨ ꯈꯪꯗꯦ ꯆꯦ ꯄꯨꯇꯨꯅꯨ ꯃꯥꯜꯂꯤ ꯈꯔ ꯃꯅꯤꯔꯥ ꯄꯨꯇꯨꯅꯨꯔꯥ ꯃꯅꯤꯅꯦ ꯄ꯭ꯔꯦꯡ ꯇꯧꯔꯦ ꯅꯪ ꯑꯩ ꯊꯤꯅ ꯂꯩꯕꯤ ꯍꯥꯏꯔ ꯁꯤꯙꯔꯦ ꯍꯦꯛꯇ ꯅꯪ ꯁꯥꯎꯍꯜꯂꯒꯦ ꯇꯧꯕ ꯅꯪꯁꯨ ꯁꯨꯡꯁꯥꯎ ꯁꯥꯎꯔꯛꯇꯦ ꯑꯩꯁꯨ ꯐꯣꯟ ꯅꯪꯁꯨ ꯇꯞ ꯉꯥꯡꯂꯦ ꯑꯩꯁꯨ ꯇꯞ ꯉꯥꯡꯂꯦ ꯄ꯭ꯔꯦꯡꯀ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔ ꯃꯥꯜꯂꯦ ꯐꯔꯦ ꯑꯣꯏꯗ꯭ꯔꯁꯅꯨ ꯁꯥꯎꯅꯤꯡꯕ ꯄꯣꯛꯇꯦꯗꯅ ꯁꯥꯎꯗꯦ ꯑꯩ ꯁꯥꯎꯍꯟꯒꯦ ꯇꯧꯕ ꯑꯩꯁꯨ ꯌꯥꯝ ꯊꯤ ꯆꯩꯗ꯭ꯔꯕ ꯑꯩꯁꯨ ꯑꯍꯥꯟꯕꯅꯤꯅ ꯍꯩꯇꯦꯕ ꯍꯣꯏꯅꯦ ꯑꯗꯨꯅ ꯍꯣꯏ ꯀꯩꯗ ꯀꯥꯏꯗꯅꯣ ꯅꯪ ꯍꯧꯖꯤꯛ ꯕꯣꯟꯗꯥꯄꯨꯔꯗꯔꯣ ꯃꯟꯇ꯭ꯔꯥꯄꯨꯔꯗꯅꯤꯅꯦ ꯁꯤꯂꯣꯡ ꯂꯩꯀꯥꯏꯗ ꯕꯪꯂꯥ ꯇꯤꯜꯂꯥꯗ ꯑꯣ ꯆꯥꯛ ꯏꯁꯤꯡꯒꯗꯤ ꯊꯣꯡꯅꯔꯕꯣ ꯊꯣꯡꯗ꯭ꯔꯤ ꯉꯁꯥꯏꯗꯣ ꯂꯩꯁꯥꯕꯤꯅꯦ ꯑꯩꯗꯣ ꯂꯩꯁꯥꯕꯤꯔ ꯃꯧꯔꯥ ꯈꯪꯉꯕ ꯈꯪꯉꯦ ꯂꯣꯏ ꯈꯪꯖꯔꯦ ꯑꯩ ꯅꯝꯕꯔ ꯀꯥꯏꯗꯩ ꯂꯧꯔꯤꯅꯣꯅꯦ ꯑꯩ ꯅꯝꯕꯔ ꯅꯍꯥꯟ ꯕꯤꯁꯅꯨꯃꯇꯥ ꯈꯨꯔꯨꯝꯕ ꯂꯥꯛꯄꯗ ꯂꯧꯅꯔꯛꯏꯗꯨꯗꯤ ꯑꯣ ꯀꯥꯎꯊꯣꯛꯎꯔꯦ ꯋꯥꯆꯞꯇ ꯍꯣꯏ ꯈꯪꯉꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯍꯧꯖꯤꯛ ꯀꯩ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕ ꯀꯩꯅꯣꯅꯦ ꯄ꯭ꯔꯦꯡꯒꯤꯗꯣ ꯑꯥ ꯐꯔꯦ ꯊꯥꯡꯒꯠꯂꯨ ꯍꯣꯏ ꯑꯗꯣ ꯍꯜꯂꯣ ꯍꯥꯏꯔꯝꯅꯦ ꯍꯥꯏꯔꯝꯃꯣ ꯆꯦꯅꯦꯜ ꯃꯤ ꯀꯩꯅꯣ ꯍꯥꯏꯅꯗ꯭ꯔꯅꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯗꯤ ꯅꯪꯒꯤꯔꯣ ꯑꯩꯒꯤꯔꯣ ꯔꯣꯃꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯗꯤ ꯑꯥ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯌꯥꯔꯕ ꯐꯔꯦ ꯊꯝꯃꯒꯦꯀꯣ ꯑꯗꯨꯏꯗꯤ ꯊꯝꯃꯣ ꯐꯣꯟ ꯇꯧ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯕꯥꯏ